Arambai News Guwahati da Manipuri Pao tabiri singbu ihan handu maktada chingangbam Suzitrani na kurumjari hojing asigi samlappa mariba Pao sing lobirasi Assam da national luchingba kya laktuna BJP mirep singi oina bhot khomlarabasu party ticket phanghogdaba singi asawbadi mapung phana nemthan bangamjri Bizni da ticket phangani haibagi asada hanadagi hona bhot khombagi thabak phawba howraba Arup Nathna mangoda ticket pirak tabagi damak state president Ranjit Das Murdabat haiba kholawga loinana party gi poster na chingba segaiduna langthokpagi paw kya lakli Nakalamrom da Dispur gi oina BJP ticket hanagi MLA Atul Borada pikhibadagi Kendra sigi ticket tanaduna lakhiba amade phangani haibagi asada mikhal gi thorang phawba tokhatluraba BJP gi vice president oibatanatana wangang loisu oriba Jayanta Dasna mahak chama da chama mikhal gi dimak sem sari Independent mire poina chongthokani harakibaga loinana BJP gi party MLA singi manungda khwaidagi thabak tawduba MLA di Atul Borani haiki Mangonda ticket pirak tabagi damak party leadership ki mathakta warauki adubu BJP party ki mathakta di warauba laite hairaki Nakalamaromda Atul Borana su Jayanta Das ki mathakta akpa maral kya siraki baga loinana mirep oinata chongthoro mahakpu maithiba piba ngambra ngamdabra yengu haina themba di lairedana phongna singnaraki Rangiyada CPM dagi lepa Grand Alliance ki mirep amana voter singi puning chingshin bangam kre CPM mirep Dr. Bhagavan Dev Misrana yum da changduna vote khom ki baga loinana thengna ba anaba khudingma khudakta layengna ba honaki Pibam chadaba anaba singbuna hospital da thanana bagi thorang pumba mahakna sin langki Congress ki tamak Assam da bhot khomba lakiba Chhattisgarh gi CM Bagvelna ngasi Dibrugarh da lagliba assembly mikhala sigoina Assam gi CM candidate laukthokpa hojik phawba ngamdabagi damak BJP gi mathakta landakre BJP gi CM mirep asibu kanano hangladuna BJP manungda chingkhai narakpa kangkhalakpadagi CM candidate ki ming hojik phawba laukthokpa ngamdribani hanasu maral kya siki Ngarang nomaizing numit numidang waram pung tarit muktaba matamda sakhang daba ka henba singna All Assam Manipuri Students Union Amsugi General Secretary Oiramba Advocate H Babugi yomda attack torombagi thogdokpo Amsuna akanba mongda yaning daba phungdorakli Amsugi General Secretary Oiriba Kabarbam Bikramjitna Paumi Singda thadorpa cherol amada hai Chawkhatlaba kunma thoisuba chahi chagi matam asida asumna pamdaba thodok sing thokliba se laibak thibani Yumgi nupa mata laitringai sarak yengduna yumgi yumthak thongnaw amadi gari singda nung langshilambagi thong asi pangdabagi thongni thodog asi amsuna hakchina lawi amsung condemn tawi so hairakli thodog asi da chenaba kahenba sing athuba matamda phagadabani haibagi demand tawraduna memorandum amasu ngasi SP Kasarda amsugi khutpu amana khusinakre Ngasi nungthil pungani muktabada kasargi manung channa fulel to dalairiba Lakhipur BJP head office ta Congress worker chamarobna BJP da changkre Thoramasida Lakhipur Kendragi BJP mirep Kaushik Rai MP Rajdeep Roy Sanjay Thakur Mutum Rina Singh Leisungbam Robindro amadi Okram Lakhikantana chingbam yoisu saruk yakhi Manipur gi ningthaw amasung Rai Sabagi MP oriba Leisemba Sanajawbana Ngasi Parliamenta 0 hour gi matamda Manipur gi archaeological site amadi historical monuments sing ngak senanabagi damak special task force ama semnanaba haizakibaga loinana Manipur state archaeology na tongan mafam singda chatuna archaeological site puthokpada thodang kya lauri Hozik Manipur da ngak senduna thamliba archaeological site amadi historical monument punna humdoi lei hainasu MPS na sabhada panki Rimsta MBBS ki manga suba semester da tamliba Dr. Mahiroi ama yamnamak chingnaningai oiba moongda makut punduna mamanaba singna institute asigi casualty da layengnaba pukhalaki adubu laikhidre casualty da duty taramba Dr. Singna de Dr. asi siraga pukhalakpani haina report tawri Dr. Mahiroi asi Khurai Thangjam Laikai degi Sanaton athokpam kawi Rimski nupagi hostel number 3 gi room number C15 da laibani Handak minuthong mayada laiba AR gi transit camp ta anirak hand grenade langsilambagi thodok adugi matung section thorang oina ngasi Imphal West District Police na Ragairong gi akoiba mafam singda combing operation chathakre adubu thoidokpa mifam pungi pawdi laktri BJP na lunchingba chungsinaba lenga sina chahi mari mapung pharakpagi thoram Emerging Manipur 4 years of people centric government Imphal East ki City Convention Center da ngasi pangthokre
ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯐꯝꯗꯒꯤ ꯂꯦꯞꯈꯠꯇꯨꯅ ꯈꯨꯕꯥꯛ ꯈꯨꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯤ ꯁꯤಎಂ ꯑꯦꯟ ꯕꯤꯔꯦꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯠ 19ꯗ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,036 ꯆꯪꯅ ꯁꯥꯈꯤꯕ ꯄ꯭ꯔꯣꯖꯦꯛ 313 ꯁꯪꯒꯥꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ 9ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 269.8 ꯆꯪꯅ ꯁꯥꯒꯗꯕ ꯄ꯭ꯔꯣꯖꯦꯛ 38ꯁꯨ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈꯤ District Administration Jiribamna Sinduna CM N Birengi BJP na luchingba laingakna chahi mari mapung pharakpagi thoramga iroinana Jiri gi mayolda lariba Jiribamgi Municipal Council gi Auditorium Hall da thoram pangthokre K.H. Janaki Devi Adhyaksha Jiribam Jila Parishad W. Malemngan Bachenglei DC Jiribam A. Ghaneshyam Sharma SP Jiribam amasung Leisangbam Birjit Singh Spokesperson BJP Manipurna Mathang Sitna Chief Guest President Amade Guest of Honor Oiki Thoramgi manung chana Mairoi Singda Solar Lamp Sing Yantoki Loinana Nuntilgi Matamda Nat Kyoba Thoram Kyasu Utki Thoram asigi mangoinana Jiribamgi mafam kyada lamtu singdokpagi Social Service amasu K. Sarad Kumar Singh Vice Chairman MFIC gi lamjing makhada pangthokki People's Advancement Center Kanchipur Imphal Office asigi SEZ Conference Hall da World Consumer Rights Day Inglisingani kudmathoi pangthokre Numida sigi chahi asigi oina Tackling Plastic Pollution haiba theme asigi matangda khananainaki El Khurrai Leima Member District Consumer Disputes Redressal Commission Imphal S. Sadhana Devi Amasong S. Devanand Singh Members DC DRC Bishnupur Amasong L. Lakshmi Devi DC DRC Thobalna Celebration asigi Presidium Member Singh oina saruk yaki Malemda lariba Zofet Singh habadi Chin Mizo Kuki amadi Zomi Punsinabagi Pandam the same Kiba, Jofa Global Network, ZGN na ngasi, Lebagasigi Prime Minister Narendra Modi da Wakati Amatharaduna, Myanmar dagi lakpa refugees sing Asoyangam Tokaloi Haibagi Tazaba Bibinaba Haizakre. Jofa community gi miyoi singi awabada saruk yabaga loinana Kudakta Myanmar da Mapung Paba Democracy Purok Nabagisu Divan Tauki. Maroina, Jofet community gi miyoi kharana Mizoram da changlak libasi military junta gi miyot minaidagi hingnanabagini makoida changjafam pibiyu amadi refugee oina makoibu loksinbiyu hainasu cherol asida mayek sengna panki National Liberation Front of Tripura NLFT gi luchingba Parimal Dev Burma ngarang ningthauka ba numit Tripura da purakre Haukiba Mars ki tang tarani thoida Aizoldagi Mizoram Police na phakiba lalhobulu chingba se Tripura Police na transit remand da Aizoldagi puraklaga Kanpur court puthoki amasung numit 13 ni gi oina police remand thaki panba yai Tripura Police amasung Mizoram Police ki marakta lona pau phaunaduna lalhobulu chingba se phabangam kibani lalhobulu chingba se na Kanchanpur gi contractor amadagi lupa lakh 15 demand tawraki hairi Inglisingani tara marida surrender taukraba Parimal Dev Burmana chahi ani Tripura da leramlaba matung Inglisingani tara tareta amuk Bangladesh ta chenki Maki group ki member amana Dev Burma Aizol da changlakre haibagi akhanaba pau pirakpadagi mahakpu phabangam kibani Haukiba pung kun maris da wanopoki state singi manung da hojik phawda ngasigi oina COVID-19 positive oibagi report lakraba state singi manung da Assam da tara taret Mizoram da amadi Manipur dingasi COVID ki anoba positive case amata phangkidre panba yai Assam da hojik active oriba case masing chaniga humbudrani thoini Tripura da tarani thoi Mizoram da tara Manipur da kunmari Arunachal Pradesh da ama Meghalaya da kunmapan amadi Nagaland da taramari ne asumna India da ngasi gyon hojik phawda anoba positive case lising kuni thoiga chani humbudra phangkhre apunba nabagi masing crore amaga lakh 13 lising 3 ka chamri kuni pan yaukre hojik laing libagi masing na lakh 2 ga lising kunni amadi apunba laikidabagi masing lakh amaga lising yankhaini pan chani pan ga humbudra manga yaukre ngasi gyon hojik phawda India da COVID anaba chamaga 19 laikidre Panvayai Maharashtra da thangna na marirak suboina anoba COVID case lising 15 gi mark henkre Haukiba pung kun mari asida Maharashtra da anoba COVID case lising 13 ka chatrukun phangki masigi manungda Mumbai khaktadagi lising amaga chamapan humphumdoi phangbangamki Nagpur da ngasi dagi hauna Mars ki tang kunmathoi fawba lockdown su thamjinkre
Margasida, Madhya Pradesh da Maroina, Indore amasung Bhopal da COVID case leptana hingalakpagi paushu lakli. Ngasi bank employee amasung officer lising yang khaimukna numit nini gi habadi March ki tang tara manga amadi tara taru strike chathaki badagi lebak pumbagi oina banking service ta apan ba khudong chadaba kaya mayok na hankre. State na run tauba bank ani amagasu privatize taubagi wafung galoina na banking sector da ahong ba kaya purak na bagi lenga ki warep singi mayok ta March ki tang tara manga habadi ngasi ayuki pung taruk tagi March ki tang tara taruki habadi lebak pokpa numit ki ahing nongyai phawba protest ki khongjang asi changshin gadabani. India scripter report Koilina T20 International Run lising ahum loba ngamba ihan hanba batsman oikre. Ngarang Ahmedabad ki Narendra Modi Stadium da England gi mayok da sanakiba ani suba T20 International da Kolina milestone asi phangbangam ki. T20 International match marfutareta Kolina run lising ahum supna ama lawkre. Run lawba singi lista Virat ki hek mathang da laribasi New Zealand gi Martin Guptill ni. Match marfutarama panda run lising ani ga chanipan kuntrama pan lawkre. Mathang ahum subada laribasina India gi Rohit Sharma ni match chama supna ni panda run lising ani ga chatred humbudra humdoi lawbangam kre. Nandigram da Mamta Banerjee gi mayokta hak thengnana lamba togodoriba BJP gi Suvendu Adhikari na Nandigram gi mihat pasing Mamta na kankhatuna mana pi ki haina maral sikhi bagaloina na Mamta gi nomination paper gi mathakta wahang kya thangat aduna election commission gi mafamda wakachi ama pishinkre. Tamil Nadu da AIADMK na party manifesto release tauki bagaloina na ka ain kakthana taksin gani haikre adubo AIADMK ga alliance tauriba BJP nadi kaidongoi da su ka kakthatpo oithokte haraki bagaloina na mikhal gi mangoina na poll partner oriba party asina asuna BJP gi phirep ki mayok da singnarap gi thong asida BJP na pendabasu phongdorakre. Batla House Encounter gi convict Aziz Khan da sibagi chirak pikre. Aziz Khan gi thong adu rarest of the rare crime ni haraduna Aziz Khan bu sibagi chirak pikibani amasung sanglaba chahi 13 matung da case asi ngasidi close tawkre. English ngani nipan da IM operative Aziz Khan na police MC Sharma bu hatki. Delhi Police na sigumba court ki wail asina wathoga sibu politicize tawkiba singi mathakta matik chana laman khumbangamle hainasu nungaiba phongdokhi. Ngarang nomaizing numit Myanmar Security Force na yamdrabada protester kuntrani pan kapna hatkhi. Madugi manungda kuni thoide Yangon gi Hiang Tharier District tagini haina Assistance Association for Political Prisoners Advocacy Group na hairakli. Military na panba Myanmar da laiba court amana ngasi internet yadabana ni haina maram piraduna pham lokthokrabi Aung San Suu Kyi gi virtually hearing su chathahan kidre. Mathangi hearing March ki tang kunmari da yaithokre. Phaduna lariba novel laureate ki oina junior lawyer anina represent tobugi ayaba pirakhi hairi. Netherlands na side effect oibagi akiba habade blood clotting gi maram piraduna Oxford AstraZeneca COVID vaccine sinaba lephankre. Panbayai Norway da blood clotting gi report phangbadagi Ireland nasu AstraZeneca sinaba lephankrabane. Denmark, Norway, Bulgaria, Iceland amadi Thailand nasu mangjongna AstraZeneca vaccine sinaba thingkrabane. Adubo AstraZeneca gi maikidagi di vaccine asina blood clotting gi risks hengat ali haibagi praman amata laite hairakli. Aroibada ngasigi tentakpa maroiba pau khara. Haukiba March ki tang tara humdoida Siachen Glacier marakta laikhidraba Assam Regiment ki Subedar Nitul Gogoi gi hakchang asi Sibsagar da laiba mahaki mayum yorokre. Lahori Ghat BJP amasung Congress workers singi marakta khuthoknakre. Congress workers singna BJP office thugai ki. Delhi, Kerala amsung Karnataka da NIN na ISIS ki mayakta operation changshin kre. State ahum asigi tongan mafam kayadagi miyoi mangasu phagat kre. Party ticket phanghodraba TMC ki MLA Devashree Rai TMC thadokre. Kerala Mahila Congress Chief Party ticket ki wahaudagi maru koktuna protest tawkre. Amadi BJP ki matamda Union Minister Fawbo Iramlaba veteran politician Yaswant Singh na Trinamool Congress ta yawkraba matung mahakpu party asigi vice president ki pham pikre. Ngasi na di Arambai News Guwahati da Manipuri Pao sandok chaba matang installation zabagaloina na tabiriba singbo amukasuhan na kurumjari.